ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯆꯦꯁꯝ ꯅꯋꯥꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤꯁꯤ 2025ꯀꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯀꯦꯔꯂꯥ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯀꯨꯞꯄ ꯋꯥꯔꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯌꯥꯝꯅ ꯁꯦꯡꯅ ꯎꯕꯤꯔꯝꯒꯅꯤ ꯃꯗꯨꯗꯤ ꯌꯥꯝꯅ ꯂꯨꯕ ꯇꯨꯔꯦꯜ ꯅꯠꯇ꯭ꯔꯒꯅ ꯄꯥꯠ ꯑꯃꯒꯤ ꯃꯌꯥꯏꯗ ꯑꯏꯪꯕ ꯃꯔꯛꯁꯤꯗ ꯄꯣꯠꯆꯩ ꯃꯥꯡꯈꯤꯕꯗ ꯊꯤꯕꯒꯤ ꯊꯕꯛ ꯇꯧꯕ ꯀꯥꯡꯕꯨ ꯍꯥꯏꯕꯗꯤ ꯗꯥꯏꯚꯔꯅ ꯃꯐꯝꯁꯤꯗ ꯇꯥꯁꯤꯟꯈꯤꯕ ꯐꯣꯟ ꯑꯃ ꯀꯟꯅ ꯊꯤꯔꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯅ ꯉꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯥꯌꯣꯟꯁꯦ ꯅꯥꯀꯟ ꯑꯃꯗ ꯄꯨꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯌꯥꯎꯔꯤꯕꯅꯤ꯫ ꯄꯨꯡ ꯀꯌꯥ ꯑꯃ ꯆꯪꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯗꯥꯏꯚꯔꯒꯤ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯌꯥꯜꯂꯝꯃꯤ꯫ ꯗꯥꯏꯚꯔ ꯅꯨꯄꯥ ꯑꯃ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯐꯣꯟ ꯑꯃ ꯅꯠꯇꯦ꯫ ꯐꯣꯟ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯥꯒꯤ ꯑꯔꯣꯜ ꯑꯊꯨꯞ ꯂꯣꯏꯅꯃꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯔꯣꯜ ꯑꯊꯨꯞ ꯃꯌꯥꯝꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕꯅꯤ ꯑꯃꯗꯤ ꯗꯥꯏꯚꯔ ꯇꯤꯝꯅ ꯃꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯈꯤꯕꯅꯤ꯫ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯔꯣꯜ ꯑꯊꯨꯞꯁꯤ ꯀꯩꯅꯣ ꯑꯃꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯋꯥꯔꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯑꯊꯦꯟꯕ ꯋꯥꯈꯜꯂꯣꯟꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯅ ꯂꯁꯠ, ꯄ꯭ꯂꯦꯖꯔ ꯑꯃꯗꯤ ꯒ꯭ꯔꯤꯗꯀꯤ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯈꯤꯗꯨꯅ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯥꯡꯖꯧꯅꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗꯒꯤ ꯃꯥꯡꯍꯟꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃ ꯑꯣꯏꯗꯣꯏꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯍꯨꯝ ꯌꯥꯎꯔꯤ꯫ ꯃꯄꯨꯔꯣꯏꯕ ꯁꯦꯝ ꯀꯦ ꯖꯣꯔꯖ, ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯖꯦꯁꯤ ꯖꯣꯔꯖ꯫ ꯖꯦꯁꯤ ꯖꯣꯔꯖꯇꯤ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯁꯤꯗ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯇꯣꯉꯥꯟꯕ ꯐ꯭ꯂꯣꯔ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯇꯣꯉꯥꯟꯕ ꯐ꯭ꯂꯣꯔꯗ ꯂꯩꯖꯔꯒꯁꯨ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯀꯦꯔꯦꯛꯇꯔꯁꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯣꯛꯆꯕ ꯃꯆꯥꯁꯤꯡꯅꯤ꯫ ꯃꯈꯣꯏꯗꯤ ꯐꯣꯔꯦꯟꯗ ꯂꯣꯏꯅꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯀꯣꯜ ꯇꯧꯔꯛꯄꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯍꯧꯔꯛꯐꯝꯒꯤ ꯃꯇꯥꯡꯗ ꯊꯤꯕ ꯍꯨꯝꯕ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯄꯨꯂꯤꯁꯅ ꯁꯣꯜꯚ ꯇꯧꯈꯤ ꯍꯥꯏꯕ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯀꯦꯔꯂꯥꯒꯤ ꯀꯣꯇꯥꯌꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯏꯁꯪ ꯁꯪꯕ ꯂꯨ ꯅꯥꯟꯕ ꯂꯩꯔꯛ ꯈꯨꯜꯂꯛ ꯑꯃꯗꯤ ꯏꯪ ꯆꯤꯛꯄꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯩ꯫ ꯑꯗꯨꯕꯨ ꯏꯪ ꯆꯤꯛꯄꯒꯤ ꯃꯔꯛꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯕ ꯌꯨꯝ ꯑꯃꯒꯤ ꯋꯥꯔꯤꯅ ꯀꯦꯔꯂꯥ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯁꯦ ꯊꯛ ꯊꯛ ꯅꯤꯛꯈꯠꯂꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯗ ꯃꯁꯥꯒꯤ ꯆꯍꯤ 50ꯃꯨꯛ ꯁꯨꯔꯕ ꯁꯦꯝ ꯀꯦ ꯖꯣꯔꯖ ꯂꯩ꯫ ꯃꯍꯥꯛ ꯑꯁꯤ ꯌꯦꯡꯕꯗ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯁꯦꯝ ꯃꯥꯒꯤ ꯃꯊꯧꯕꯨ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯔꯨꯇꯤꯟꯁꯤꯗꯒꯤ ꯁꯦꯀꯦꯟ ꯑꯃ ꯐꯥꯎꯕ ꯂꯩꯊꯣꯛꯇꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯠ, ꯊꯕꯛ ꯆꯠꯄꯒꯤ ꯃꯇꯝ ꯑꯃꯗꯤ ꯆꯔꯆ ꯆꯠꯄꯒꯤ ꯃꯇꯝ ꯂꯣꯏꯅꯃꯛ ꯍꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯄꯥꯡꯊꯣꯛꯄ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯁꯦꯝꯒꯤ ꯄꯨꯟꯁꯤ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯗꯤ ꯀꯟꯇ꯭ꯔꯣꯜꯒꯤ ꯃꯈꯥꯗ ꯍꯧꯔꯛꯈꯤꯕ ꯄꯨꯟꯁꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯂꯣꯀꯦꯜ ꯕꯦꯡꯛ ꯑꯃꯗ ꯑꯦꯀꯥꯎꯟꯇꯦꯟꯠ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯅ ꯆꯔꯆꯀ ꯃꯔꯤ ꯂꯩꯅꯅ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁꯦꯝꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯃꯨꯡ ꯏꯆꯝ ꯆꯝꯕ ꯔꯤꯂꯤꯖꯤꯌꯁ ꯑꯣꯏꯕ ꯏꯃꯨꯡ ꯑꯃꯈꯛꯅꯤ꯫ ꯁꯦꯝ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯍꯧꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯁꯦ ꯈꯔ ꯏꯟꯇ꯭ꯔꯣꯚꯔꯠ ꯑꯣꯏꯖꯩ, ꯍꯥꯏꯕꯗꯤ ꯋꯥ ꯀꯥ ꯍꯦꯟꯅ ꯉꯥꯡꯗꯦ, ꯃꯤꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯁꯦꯝ ꯀꯦ ꯖꯣꯔꯖꯀꯤ ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁꯦꯝ ꯃꯥꯒꯤ ꯀꯣꯂꯦꯖ ꯀꯣꯇꯥꯌꯥꯝꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯗꯒꯤ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯀꯣꯂꯦꯖ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔꯗꯤ IT ꯑꯃꯗꯤ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯖꯦꯛ ꯈꯔꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯁꯦꯝꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯐ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯛꯂꯝꯃꯤ ꯑꯃꯗꯤ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯂꯦꯝ ꯄꯥꯅ ꯇꯥꯜꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥ ꯊꯕꯛꯁꯨ ꯇꯧꯔꯦ, ꯄꯩꯁꯥꯁꯨ ꯊꯣꯛꯑꯦ ꯑꯃꯗꯤ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝꯁꯨ ꯌꯧꯔꯦ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯌꯦꯡꯕ ꯍꯧꯔꯝꯃꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯤꯌꯥꯝꯅ ꯈꯪꯅꯗꯕ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯣꯠꯁꯤꯟꯅꯕꯒꯤꯗꯃꯛ ꯁꯦꯝꯒꯤ ꯃꯃꯥ ꯃꯄꯥꯅ ꯁꯦꯝꯕꯨ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯟꯅꯤꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯛꯆꯤꯟꯅ ꯂꯧꯗꯨꯅ ꯃꯆꯥꯅꯨꯄꯥꯒ ꯆꯥꯟꯅꯒꯗꯕ ꯅꯨꯄꯤ ꯌꯦꯡꯕ ꯌꯥꯝꯅ ꯊꯨꯅ ꯍꯧꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅ ꯁꯦꯝꯒꯤ ꯅꯨꯄꯤ ꯌꯦꯡꯉꯤꯀꯥꯟ ꯃꯔꯛꯁꯤꯗ ꯁꯦꯝ ꯖꯦꯁꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯖꯦꯁꯤ ꯖꯣꯔꯖ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯍꯧꯔꯕꯤ, ꯋꯥ ꯂꯥꯡ ꯌꯥꯝꯅ ꯏꯪ ꯇꯞꯅ ꯉꯥꯡꯖꯕꯤ, ꯃꯣꯡ ꯍꯥꯗꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯀꯣꯇꯥꯌꯥꯝꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯌꯥꯝꯅ ꯏꯖꯠ ꯇꯧꯅꯕ ꯏꯃꯨꯡ ꯑꯃꯈꯛꯅꯤ ꯑꯃꯗꯤ
mayamna Jessy George yamna gyan tabi amadi thabakka imung manunga balance fazana pubi nupi amani haina khangnarami sem amadi Jessy common family gatherings amada ahan bo oina thingnabani mafam asid makoi ani icham chamba wari watai tawrami makoi ani gi atena matam kharada wari watai tawnakhiba asida amana amagi nature pamnaba haibado oirami masigi matung tha kharagi manungda imung anina makoi ani gi marisi ayaba pirami amadi luhongnabagi numitsu fix tawrami makoi ani gi luhongba Kottayamda leiba St Mary Church ta makoi gi lighting laisongi chatnabida pangthoklami luhonglaba matung sahi ahumok leiraga city gi achikpa residential area amada mathol ani leiba yum ama leirami yum asi leibada Jessina semdagi paisa hena puthoklami haurakpa chahi kharadi matai manau ani yamna nungaina leirami adubu matamgi matung inna semgi nature da ahungba kaya ama lakpa haurami kudamoina hairabada wa macha machada sauba irritate oiba amadi maram ilai leitana Jessy gi thabak thoramsingda kut thinjinba haurami sumaina sum tawrokpadagi sem amadi Jessy yum amagi manungdadi leirami adubu tongan tongana leinarami mapuroiba sem ahanba floor da leirami aduga Jessina ground floor da leirami matai manaugi marakta asengba marai tawnaba yetnaba haurakpasi sel thumgi matangda wari watai tawba matamsidagi oirami Jessina lawyer ama tawraga court ta application ama iraga pisalami application asida magi mapuroiba sem mangonda tha khudingi maintenance paisa pifam thoi hairami kaigino haigadi yumgi expenditure amadi atopa expenditure khudingmak mahakna tanba paisa dagi loina sijanai mapuroibagi amata yaude hairami makhoi anina hojik leiriba yum asi luhonglaba matungda paisa puthoknaraga punna lemina khiba oibana Jessina magi application asida yum asigi property dagi magi share su pibi naba haijarami Jessy gi asigumba demand kaya ama court ki through dagi tawrakpa asida sem ke George yamna saurami sem na Jessy gi demand asi paisa khaki oina uramde mahaki ego amadi control da singnabani haina khalami sem na khalami Jessy magi mayokta chapchana lepkre amadi miyamna mahakpu perfect oiba husband amu oina ubiba asibu laikha ta na singthabani haina su khalami sem na hanjan yum asi mahakna leibani ha kuringi magi account dagi EMI ka ibani maramasina Jessina yum asigi property gi saruk dagi magi saruk piu haina demand tawrakpasi achumba khongthang amanate hairami adubu yum asi leibada Jessy gi contribution semdagi ka hena yamlami makoi ani yum gi matangda legal gi oiba war ama thoklami masina sumaram oiraga makoi ani gi marida amuk hena phibam soklami adubu masidagi hena angakpa amadi ikainingai oiba achumbadi marumda lotun leirami 2025 ki September gi tang 16 ki mamangda thokadaba thodokti thoktuna loikhirami 2025 ki September gi tang 18 numit ki ayuksi Dubai amadi Australia da leiba sem amadi Jessy gi macha ani gidi mahusa gi atopa numit singi ayuk amagum oiramde kaigino haigadi haukiba numit ki numidang dagi moigi mama Jessy call tobusu pakhalakte message thabasu reply toroklamde ahan badadi mama thabak chilamgani network ki problem gumba leiramgani khandoklami adabu pung kaya haukrabasu kaimta response laktabaduda asomdadi laitafam khanglamde amuk hanna machanupana ayuki pung 8:35 taba swaida mamada call torami adabu phone switch off hairaklami machanupinasu mamada WhatsApp ta are you okay mom haina tharami adabu message ti deliver toramde masigi matung mapada makoi anina call amuk torami ahan ba tobudadi call pakhalaklami adabu second kharagi manungda call tatkhirami hallaga amuk call tobada mapana call adu kakthlaklami mapagi mong matawsida macha ani sina mayumda kaigumba thodok khara thoe haina chingnarami maram asidagi machanupana Kerala gi Kottayamda leiba magi marup amada call torami aduga wari pumnamak tahallami wari asi tabada marup asina mayumda chatlaga suksoi soidana yenglogi haina wasaklami undingi pung 12:30 muk tarakpa swaida marup asina Jessy gi mayumda yaroklami adubu gate adu mapandagi lock torami yum manungda mi leibagi mawongsu amata uramde hanjan gate tagi konjel thokna marup asina kaurami adubu kana amatana pakhum pekte phibam asida nupa asina yamna thuna local police station da call tokhirami Kottayam police station dagi team ama yaroklami aduga yum asigi main door hangdoktuna manung changbada
इमुंगी फिबम दो हेक येंगबदा खरा ngakpagi feeling ama faurami drawing room da laiba pot chaising mafam chana di lairami adubu table mathakta laiba towel do khara di chotlami floor mathakta morok powder gumba khara su tarami aduga kitchen da glass ama su kairaga lairami thongi handle da oily oiba posak amagi mami su taraga lairami matam sida sem yum da laite phone da wari tawbada madi mapan da lai yum da halakpada matam changkhini khumlaklami police na yum asida thawdok ama thokre chingnaduna yum asi sil tawrami forensic team kaukhirami yumgi electricity supply normal oirami atubu yum asida lairiba cctv gi dvr check tawbada off oiraga lairami dvr gi chip lauthoaga amuk check tawbada 26 september gi numidang gi pung 10 makhai tabadagina baro fawbagi footage yawramde mathangi numit 27 september gi evening fawdadi officially oina missing person ki case ama police na lokhalami police na sem da nangi loina bi kadai da lai hangbada sem na yamna gyan tana marup apangi yumna chalam bayai exactly magi nupi kadai da lai haiba ma de khangde hana kunaklami police na makhata na nangi nupi kadai da chatki khangna bo hotna driba kaigino hanglami matam sida aseng bagidi ibani yum amada punna lairagasu tongan tongan na lainai aduna magi maramda kadai da chatli haiba khangdribani kunaklami mahakna khungdorakliba paukumse tabada police ti khara ngakpa phawrami maram asidagi 28 september dagi hona yumgi mapanda laiba cctv footage sing check toba hawrami clue su khara phangba hawrami 26 september gi ahingi pung 13 nifuni thoi swaida semgi gari mayumdagi thodorapadu urami masigi matung long drive ama chaturaga halakpagi mawongda ahingi pung 2:10 da atopa lambi amadagi mayumgi colony da halakpadu cctv footage ta urami clue asi ubadagi police na sem da amuk wahang hangnana ba kakhatami matam sida sem na numit sida mahak tension yam lairami maramasina plan amata tawdana randomly long drive ta chatui haina khumlami makhata na sem na magi loina bi Jessy machi da chatamgani hairami police na call tawduna hangbada Jessy machi gi yumda su lakte hairuklami September gi tang 18 2025 ki ayukta police na sem gi car fagatlami forensic team na check tawbada maningi digida igi mami khara thengnarami seat cover check tawbadasu hair sample amasu fanglami sil tawsalaba matungda lab ta kanagi oiribano habidu khangnaba thakhirami maraksida police na Jessy gi macha anigi statement officially oina record tawrami macha nupa na hairami madudi mama da hanjal call tawrami kaigumba kanda switch off kaigumba kandana ring adum laigani kaigumba kandana masa mathanda kakhibasu yawi masigi matung machanupi nasu 26 September gi numidangi pung 9 nifu tare chatpa swaida mamana ma hojik thabak khara chili ko nawari tawrasi haina message ama tharaklami masigi matung kaimta hairakidre hairaklami masigi matung police na mobile gi location trace to ba hawrami Jessy gi aroiba call location MG University gi akoibada laiba mafam sigi oirami maramasina hairiba mafam asi primary search zone ni haina lautoklami som the police na mafam sida thibu humba chatharaga lairikan marak sida sem di magi office ki quarter da lairami mahak na hairami madudi matam sida mahakti office ki pending laiba thabak khara loisilaga lai adubu media da nupi amagi fi amadi chapal uramanur gi jaga sida fangi haiduna pau ama laklami october gi tang ani gi ayukta police ki team ama uramanur da laklami mafam amada mathakta langja kwak mayam ama koi pai ga laibudu ubada asiba amadi lairi haina police na chimnerami thauri tawraga makhada kumtharaga yengbada napi marakta chapal ama fanglami aduga manaktuda fi khara laibasu urami masida sunatana laibak manungda angangba machugi box ama laibagi mami su urami khara chathuaga asiba hakchang amasu fanglami asiba hakchang asi Jessy George ki nupi Jessy gi oirami mafam asi police na crime scene ni haiduna sil tawrami aduga atopa kari lairi haiduna thi humbagi thabak chatharami objective police na digital search ta amuk mai onsalami kaigino hairagadi Jessy gi aroiba phone gi location Mahatma Gandhi University gi akoibado oikhibani maramasina police na akoibagi mafam do kaithi thirami Jessy gi phone adu fangnabagi damak adubu Jessy gi phone di fanglamde police na Jessy gi aroiba location gi akoibada sum yengbada pat haibada kaidre ising leiba mafam aman leirami police na pat asida soidana phone se langtharamba yai haibagi chingnaba leibadagi ising da pochai thiba kangu diver kauduna
phone asi thiba horami hairiba pat asi yamna luba pat amakhakni fit yankhai humpu makha kumthrawa matung mamai thangda driver amana pat asidagi phone ama lakholaklami hairiba phone asi atai kanagi sunate Jessy gi phone ni phone asi su yamna thuna forensic lab ta thakirami masigi matung police na ngairamba information mayam haibadi aron athuk mayam se khangba ngamlaklami phone asidagi kari aron athuk phangki haibadu amuk khaminarasi phone asidagi phangba posak kaya ama Jessy gi misi asigi achoba evidence oirami ahanbada forensic expert na mangjona kakraba data kaya ama amuk retrieve torome data amuk hana lauthokpasida call details record amadi message khara fanglami adubu 26 September gi midangi pung 9:48 ki matungdagidi Jessy gi phone da ikhang khangaudana phone tauba message thaba lepkhirami masina Jessy ngasigi sangsar sida hingna leramba aroiba mikupni masigi matung police na Jessy gi location history check tobada yung gi location gi matung uruki road ki maikai rom da ulami masina takpadi 26 September gi midang da same na magi car thodoktuna long drive ama chatli haibaduda Jessy gi asiba hakchangsu magi car da puraga chatli haibani hairiba car sida chingnaningai oiba posak kharasu forensic team na fangduna lab ta mangjaunu na thakrabani adubu yamna maru oiba amana phone dagi recent message khara fanglami message asida Jessy na magi marupta yum asida hojikti tension leinabasi yamna hengatle same gi behavior dasu yamna strange oiba amu oina ui yengbata normal oiba malamde haina irami hairiba evidence mayam se phone dagi fanglami hairiba posak mayam se police kidi yamna maru oiba evidence amadi proof ni aroibu oina karigidamak same ke George na magi loina bi Jessy George pu sigumba mong sida magi punsi loisan kribano amadi karigidamak mahakna matu hatpagi evidence mayam si manghan khinaba hotna kribano masigi maning dasu wari amadi lotlagalai same angang oirikandagi hauna miyamga manadaba khara tonga namisak amakhakni maru oina anauba partner da ka hena interest piba miyoi amani atopa londa da hairaga anauba nupi kaya ama thengnaba pamba nupa amakhakni sumaina sum nupi kaya ga loina base ubada imungi mama mapa awaba haibado oirami maramasina mama mapa na nupi thijanbiragadi magi nupi da chopagi character si mangkhiduna matuga leminaraga farakadra haina khalami maramasina sembu yamna thuna nupi thibinaba hotnakibani masigi matung Jessy ga luhonglami horakpadadi semgi nupi da chopagi character do mangkhirami Jessy ga matam kharadi yamna nungaina leirami adubu tapna amuk semgi thainagi hainabi character do amuk halaklami masigi matungda matai manau anigi marakta wa macha da khatnaba horami irritate toba horaklami moi anigi marakta mot manarakta amadi thajanaba watpa horaklami matung tarakpada sem mapangi nupi sing mayumda direct pusinba horaklami phibam se horakpadagi matai manau ani tongan leinabagi firep lawrami Jessy na ground floor da leirami magi nupana first floor da oina leirami yum asi matai manau anina punna lemin nakibani Jessy na divorce lawnabagi legal over action court application ama file torami legal gi wari se hek lakpaga semdi matha sarami maramdi officially oina magi loinabi Jessy bu divorce piragadi alimony suksoi soidana pigani yum asi leibadasu magi nupigi achoba share yawbanina yumgi ayamba property su magi nupina lawkhrani khalami maram asidagi mayam se ngakthoknaba magi nupi hatkhage haina khalami magi loinabi Jessy hatpadasu yamna laina thokani haina semna khalami maramdi masi tawbada thingbinaba kanasu leite macha sing loina foreign da leikhi yum sida makoi anitani leiribasi masigi matung 26 September 2025 ki numidangi pung 10 makhaimuk taba swaida sem amadi Jessy khatnarami khatnaba asida semna kitchen dagi morok powder Jessy gi mamaida chaishilami phiba masida Jessy di ngawraga yum manungda taimta udana koichen chelami semna Jessy bu faraga towel amana mangak ya chelami aduga kanna Jessy gi sor honba leptri fawba jingchalaga thamlami masigi matung semna yamna thuna evidence manghanna bo hotnarami imungi light muthatlami CCTV gi DVR lauthokhlami makhata na recording tawdunabagi damak room gi lock tawsalami masigi matung numidangi pung 12 minute nifumuk tarakpa swaida Jessy gi asiba hakchang gari gi digi da hapchalaga magi car do mayumdagi thodoraklami charakna kilometer humphumuk thawrba matung Jessy gi hakchang langthoklami aduga amuk halaklami halakpagi lambi da mahakna thabak amasu tawrami madudi
MG University ki manakta laiba achauba pat haigera pukri haigera mafam asida Jessy gi phone amadi atopa pot macha khara thada khirami semna khalami madudi phone asi isingda langthagiba taragadi call details record amadi location history fangaroi haidana adu mi hatpa amana yamno wakhal lausing laiba mi oijragasu nongma natraga nongmadi adum police khutta tagani Sem K George ki matang dasu wakham khudimak loina mapana thoraklami police na mahakpu farami hojik case asi court trial chathari final hearing laktri aduna sem na fangadaba dandi karino haiba khangdri masini mayam ngasi agi warisi tabiraga mayam na kari fauge haibadu comment thambiramu masi higher lotion jage. Thank you everyone.